ARG personnel ani hatkiba ambush chennaba ban ama police na phangba ngamkre police na phagalaba Maruti ban adugi mapu hum chongthoraglai mari shibo mapu thiba hawkre Nambol police station na konba Nambol saba lekai da sakhangdaba singna ambush tawraktuna kuntra humdoi shiba ARG naib subedar ama yauna personnel ani hatkiba amasung atopa mangana sohankiba thagdok adugi tungda Police na ambush adu da senabani haiba Maruti van ama phangba ngamkre thajaba yaba mafamdagi phangba pauna hai Maruti van MN01W6624 adu Wangoi police station gi manung chenba mutum yangbi dagi ngasi ayuk phangba ngamkhibani van adu lambi gi matai amada maram sadana lairamba thengnabadagi police na koithi thibada mapu chongthorkide maduna maram oiraga van adu kanagi no haiba masak khangdoknaba Nambol police station da purakhibani paw asina makhatana hai Maruti van adugi manungda RC book ama ki RC book aduda gari adugi mapu adu changangai mayai lekai dagi chongtham Nehru kauba amagini haiba khangba ngamki mahakpo police na mayumdagi laukhallaga wahang paung chathaki wahang paung chathaba aduda ben adu mahangna kumja lisingani taratareta atopa miyoi amada yuan kre haina phongdokpaga loinana mangondagi gari adu laikhiba miyoi adugi maming amada leifam police na taki maduna maram oiraga police na gari adugi mapuni haiba ani shiba miyoi adu su police station da kaukhatki mahangna su ben adu sahi kharagi mamangda topa miyoi amada amuk yon kre haina phongdoraki mahangna yon thokre haideba mapu adusu mahangna takuna amuk police station da kaukhatki akonbagi mapu aduna mahangna ben adu laikhibani haiba yajaki adubu mahangna di ben adu kanagomba amada yon kre mapu adu mahak chapsana kanano haibadu ningsingdra haina phongdo I asumna gari adu hauzik chongtham Nehru gi mingda lairi haibadi khanglaga akonbagi mapu oigadoriba adu di puthokpa ngamdri amasung ambush adu da karamba lal holok natraga khulai paiba kana chenabagi haibadu chapchana khangba ngamdri ningsingba yabadi tampaki mafam amatada ambush tawduna security force ki personnel sing harpa natraga sohanbagi Tawdoksing asi sahi tararom tarudrabani adubu ngarang numidang wairam pung mga minat nipuram tarakpada sakhangdaba miyoi karana yumlakta lumlaga naitom lakpa ARG 407 gari amada landa silaki ambush tawroliba kangbu adu yamdrabada miyoi marirom oigani haina thajanari automatic rifle sing sizinaduna maikai anidagi nongmai kapsinduna landa chatharamlaba matungda makoi yamna tuna yangna mafam adudagi nanthokuna chenkibani ARG personnel sing aduna khut hanba nangdringeda makoi nanthokibana hanki Thagdok aduda person mga amasu asu apan nangki